mayambu dineswa elambamna taramna oksari ngasi ekhoina nainagadrba topic ase Daniel 12 amsung Ishwargi misingbu time of trouble gi matamda Kanbiba haiba topic asigi maramda ekhoina khara nainasi masi aina mamangda su Daniel gi series ekhoina 11 chapter 11 phawba nainagre ngasi makhata nainaminasi nainadringi da Ishwardagi hana blessing ni se sargadalai be pa yam thagasare ngasi gi Chenglaba numit asida ipaisho koina Daniel 12 amsung aroiba matamda kari thokani naki misingbu kamaina kanbigani haiba asigi maramda tolaba nanai aihana bible ki asumba khara katang paisho nainagadawri masida nahana borpina view pa aina ngama khudingmu naki thawai asengbaduna chingbiu tariba khudingmu tachu thamoigi thong hangdokpidune pa masiga asumba je phajana loksan jaba ngamba haibdu ohenbiu Prabhu Jesu Christ gi mingda kurumjari amen akoi ahambada Daniel 12 ki 1 paminasi masi Daniel mamangda phatana naina khane Daniel 11:40 to 45 masida kamaina prophecy na prithvi je kamaina khudum changani haibdu gi maram dhanenare adu roiba matamda Ishwargi mission bu haningai gi damak thorang torokpa matamda Ishwarna magi mission adu kan bigani haiba adu gi matangda iri sida at that time haiba matam aduda haibdi Roman Catholic Church na prithvi se khudum chaningai gi damak Ishwargi mission gi maikta lan hubo matam aduda masi agi ahanba Daniel 11 gi series ato yengbiu madugi makha satharakpani yamna explain taroroi matam yamna lawdningai gi damak at that time haiba matam aduda shall Michael stand up Michael na lepkhani kana gi damak the great prince will stand for the children of thy people nangi mission gi Daniel nangi mission gi nangi mission gi Ishwargi masa singi dabak lepliba aikhoi gi athoiba ningthong masa Michael aduna matam aduda lepigani habni papesina lan torokpa matamda Ishwargi misingbu hatningai gi damak dirtigi pirakpa matamda lepigani habni there shall be a time of trouble aduga yamna awabagi matam ama laikini time of trouble gi matam ama laikini such as never was since there was a nation even to that same time mamangai da amuk phawa thokida mamangdagi na hojiki aroibagi matam phawa thokkidraba aduguma time of trouble laikini hai and that time thy people shall be delivered nangi mission bukan begini everyone that shall be found written in the book habni in the book have the Ishwargi like ahing bigi like the book of life the ming isang khraba khudingma adubu kan bigini habni sida aikoina ahambadi yengche aikoina sum yengba tara Daniel gi 10 11 12 se vision amba kaktani aikoina aikoi vision amba kaktani haina lobu yai aduga chapter 12 asina hairiba sing adugi makha satharakpani Daniel da explain tawbani magi meaning ado aikoina masi aikoina gyan tase aikoina mix up atopa singa aikoina mix up tawkumse ahanbada aikoina yengse Michael life se kanano aikoina Michael se kanago misna Michael se sargaduni haina khangnai adubasida da archangel hai di aikoina sargadu singi kwaidigi makok haibani adubu aikoina khangba matamda Lucifer se Michael haibasina Lucifer dagi hena chawi haibase aikoina amuk khangba yasida da first asna 4:16 da Prabhu Jesu Christ na lakani auba archangel gi khonjeng loina na Christ da sikiba mission hingatkani na hairi aduga jut 1 gi 9 da mugengse yet adubu Michael da archangel hairi basina when ana Moses na sire Moses phuma kanda mai hakchang do lobu matamda Michael na Satan ga mari yenai ko above the body of Moses ki hakchang do shona lo Michael na lo lakpa aduda Satan na yaroi haba aduda adar Michael na does not bring against him a rallying accusation mongonda ko thina chairam de hai but said the Lord rebuked the shona nang bu chayen harim sidagi khuni yengba Michael hai se kanano haidi Satan ga mayong na ba yaba khuna Revelation 12 te yengba matam do Satan ga lan songna kiba Satan bu maithi ba ki je kanano Michael ne adun haidi ba Michael se Hebrew gi waita ju one like God haimni shoga mana bhaibni mai meaning chu aduna masida khuna Michael hai khuna khangna de kanano kana masi Prabhu Jesu Christ je aikhoi gi damak khoi gi prince haina ju khangnai aduna masi bo khuna Michael hai Prabhu Jesu Christ na apse aikoina khangsi kanao mission masi yaning da bayai adu bible na haibigi matu ina masini
लेरे अदुना माइकेल है अदुगुम्बा मतम अदु कनाना लेपिगने अरोइबा मतमदा ईश्वरगी मिसिंगबु हानिंगाइगी डिक्री पीबा मतमदा रोमन कैथोलिकना अखोई पृथ्वी से शासन तौनियागी दमक मागी नेशनल संडे लॉ पास तौबा मतमदा अरोइबा मतमदा पृथ्वीदा लाइबा नेशनल डिजास्टर मामा लाइबजिगी मरम ईश्वरगी मी 7 डे साबन ngakpu misingda maran loisrakani hoji hoji tholibni chinauching hoji hoji tauribni hairiba sida masi punamuk phaningai gi damak saban ngai mising ase masi manganingai honagani adu matamda kanana lepkhani haiba matamda maikena lepkhani habni aduga hairiba matamda time of trouble thokani mamangai da thokkidaba time of trouble laibasi kaino haiba matamda masi ekuna revelation 16 gi 7 last plague to masigi matam ishorna magi missing gi dama haija biba matam ishorda sangja bagi matam hybrid close of probation de loiba matam da prabhu jisuna ikhoi gi damak sanctuary gi manung haija bagi thabak se lekhraba matam asida time of trouble haitharakani habdi 7 last plague ase haitharakani habni adugi matam aduda haitharakani adubu haidiba matam asida ishorgi ahing bagi like ta ming san khraba missing adudi masina amata solo hai phattaba missing adu ka haitagani ishogi missing adu bu kan bigini haibse asauba promise ni sinawsang aduna ikoi ishona haibe insi haibesini ishogi ahing bigi like the ming isaningai gi dama ishona yaba bible na haibe sing adu insi haibse masi aina mayam da haijaningi adu Daniel 12 ki 2 3 amuk paminasi masi gi makha chatrapda and many of them that sleep in the dust of the earth shall awake hadi sleep hadi prithvi gi laimaida tum liba kyamarum hogalakani some to everlasting khara amana lombana ida punsi phangani some to same and everlasting kandem khara amana ikai banangba aduga lombana ida maran siningai gi dam hogatkani habni masida verse 2 da aduga 3 da sida they that be wise shall shine as the brightness of the firmament asingba missing aduna numit ki mangan gumna ngan gani habni they that turn many to righteousness as a star forever and ever aduga mi kaya marumbu dharma chemba da mai de heliba dharma chemba da luchingiba dharma chemba otholiba haidi pa pisimbu dharma chemba mi uhaliba mi kaya marum di thawam sakumna lengdana laigni masida khoi yengche khoina verse 2 gi matuina masida khoina prabhu jisu kristna laktinge mamangda khoina special resurrection kanagumba akhangna ba mi khara hingkat pa thokani hai masi haibani khara mana lombana idaba phangningai hagotkani khara mana ikaiba nangai gidama hagotkani habni ekhoni yengse mu Matthew 26 ki 64 jo hai prabhu jisu christ ki aroiba matam mai wain ba matam aduda man haibani moina high priest ki mamang da tawba matam da man hai ko nakhoni hereafter ye shall see the son of man sitting in the right hand of power and coming in the cloud nakhoni mi gi masanu pa do laichin galoina na magi hengo yet thangba see the son of man sitting on the right hand of power magi yet thangbagi pangal kanba du galoina na the phamduna mana laichin da lengak podu ugani ha masina taibdi karina kana prabhu jisu kristana lakpa matamda mangonda nokem phaigem tawgi missing maje kanbi mapuni hane yadaba missing ado maduda maje asengbai shoni habdo uningai gi da mahinkalangani revelation 1:7 de jo hai ko mi pung khuding mana mabu ugani they also whisper him mabu tana thinkiba mabu crucify tokiba cross ta pangthing duna hat kiba missing mongonda thina ngang kiba mi kharadi hingani habni aduga masida haibse akoina masigi text ajing batuna khara amadi kedoba ishon asengbani habdu uningai gi dama dharma chemba mi khara amasu ishon hingakani phattaba mi khara amasu koina general resurrection adi prabhu na lakpa matamda prabhu jisu christ ngonda thaja duna sikiba khuding loine hingatpado adugi mamangda mokhoi hingkatringai gi mamang khara oidapna hairiba mi kanglob ase hingat pigani haibase ekhona kawgumsi great controversy heba lai asigi page 366 and 636 637 da achu asumna hai sida hai ko ekhona bible gi matunda sleep haibade tumba haibase asiba haibani ekhona bible gi matunda di ekhoi mi sibaga ekhona sarga chatte aduga norok chatte ekhona tumduna lai haibase ekhona kawbikum dai gi mamangi sermon amada shiaukhrimni aduga man haibing matuna ishogi triangle message thaja duna sikiba missing ase mokoi khara mokoi marakta gi khara amadi shoda yam thaja duna ishogi asengba saki gi dama martyr oiba mi khara amadi mokoina hinkala kani hai aduga loina na
aduna ngasai Prabhu Jesu Christ bu thina hat ke bu chung da laiba Ishwargi mising bu tin chai ke ba Prabhu mana seng ba shone habde kangalune udune ka haiba adugumba mi khara amaju aikoina hingbaje ugani haidi makoi kaigino haidi makoi do lale Prabhu na seng ni habdo makoi thaba ge hina ngai ki dam makoi do Ishwargi mising bu ta thi da oina ta ugi dam hingat keni habse masini masima kaugumsi aduga sidai da hai verse 3 da hai bigi matungina asingba mising ase numit kumna ngan khane Bible gi matungina asingba hore makha chatragan asingba mi ade Bible gi matungina khangiba Ishwargi yathang ching induna saliba asingba mising ase masibuni makoje numit kumna ngan gani habni Ishwarbu khangba habse aduga phattaba mi papi kyamabu dharam semba mi ola leiba mising aduna thawa misakuna dum lengdar leigini crown gumna ko khoi leigini habsini aikoi ju phattaba misingbu apho maikaida pung on ngai ki tamo aikoi asingba mi oise asingba haibadi aikoi Bible gi khangba Prabhu Jesu Christ ngam Ishwar khangba Ishwar na haiba sing induna mona thajaduna maigi thaujan gi mapana chaliba mising ase sinausa Bible asengba mi kawe aikoi tang panda lairi haitrasu yai tang pambagi aikoina drigi phangdo mi ne kai khunu phangdasu aikoina Bible bu khangadi Bible na haiba singa sigi matungna salati Ishwargi mengda kwaidiki asingba kawe kwaidiki thajaba wangba mising ate Ishwargi mengda kwaidiki asingba mi kawe habse aikoina kaugumsi horensu yengmanasi aduga 24 da mu yengchi but thou or done and set up the words adu nang chi wai se nang thingjan garo seal the book nang gi like habse base seal ta garo chum nam sang garo even to the time of the end aroi bagi matam adu phawa many shall to run true and for me cameron hangal handa chen gani habidi thigini habni and knowledge shall be increased hai masin habidi danen gi like ase karamba mai gi matam gi dam even te aroi ba matam gi dam ibni aroi ba matam se karamba matam no haiba matam da ikhoina Bible gi matune end time haragadi aikhoina 1260 year hadi by Roman Catholic Prithvi de sasan tokiba dark ages ki matam aduga magi supremacy gi matam se masi loiba habdi 1798 538 and 1798 pauje masida loi 1798 magi daily win pange hairiba matam asidagi aikhoina magi asokpa phagalakpa matam habse masi aikhoina Ishwargi mengda masi time of the end haina khane aikhoina hujik laidiba matam se aroibigi matam ni 1798 gi hawkhibani habse masini adubu masigi matungda time of end gi matungda di kaidogani 1798 ki matungda de misingna hankal handa sakni Bible gi maramda thigani Biganics koina scientist ki science ki oiba maramda bigan gi oiba maramda thigani masigi knowledge loi hingatkini bigan gi knowledge su 1798 ki matungda ni koina television bu oro computer bu oro aeroplane oro hoji asuke mari science ki knowledge saukhat pa satellite chamba khangde asigi gyan ai bu khudum moche 1798 ki matungda lakpani habsin aduda natana Bible ki knowledge sing akoina danen revelation ki larishin hana khangam da mai interpretation khangda ba mayamche masigi matungda di mina Bible pazana thiba paba prathana tarug ishona habigi inba matungda di masigi prophecy sing ase akoina fazana Bible ki maramda fazana bab thaba ngamai moroina 1798 ki matungda sabat ki asumje masigi mamangda lairame adubu Roman Catholic paba matamda masi Sunday asina sabana haina makoina onthokib de mission asumba de khangdabni aduba 1798 ki matam haide millerad movement gi 1844 si gi matung side gi de masi maramada koina khangba horoki 5 and 6 am salase then I done a look and behold there stood other to me atopa ani lepo one on this side of the bank of river amana turen nakalama haide turen sigi nakanda danena leriba aikoina turen asigi nakanda amana atopa nakal amde lepu ui hai 5 ta one said to the man clothed in linen amana aikoina linen gi phi angoba phi phijon setpa nupa du hai which was upon the waters of the river sing matakta leplipa how long shall it be to the end of this wonder masigi angakpa aingondu uhangiba bijan myam se masigi aroibe se karam kanda loigini habani madada ikoi yengse ayam hangroi aduna sidai ikoni yeng verse 12 ta I heard the man clothed in linen cloth ki phi seliba nupa aduna ising matakta leiba mahatun hai when he held up his right hand and his left hand unto heaven marki makut oige yet kadu sarganta thangkatuna hai swear by him that live forever that is aduga matam khuding de hingliba mahaki mapana wasaktuna hai that it shall be for a time matam moigini times and half then
And when he shall have accomplished to scatter the power of the holy people, all these things shall be finished. Aduna man hai matam ami pi a time of the Bible gi ekhoni hai a time, times and half time chai ahum khai hamni ko ahum khai gi matungda hai di ishor gi mission achibu ot nai raba matungda loiraba matungda masi khuding ase loigini hamni ekhona mu yangse masida man in linen clothes kanano haiba matamda ekhoi masi hana yingi man in linen clothes kanano haiba matanda masi ekhone Exodus 20:39 chaba matanda purohit singna high priest na su fine linen je mokhoi gi dress ado seleba aduna masida uriba mi ase icham chamba mi nate sagadu nate masi kanano kana khoni danen khona 10 11 12 se khona punna yengbo matamda khona kangni hariba linen clothes seleba mi ase de atai kana su nate Prabhu Jesu Christ haibadi masida ulipse ekhoi high priest oina mana lairi khoi da mawanom biri haina masita khoni mani habisi ekhoi sidagi ekhoi khangba ngame aduga matam gi matam da 3 and times 3 and half times si maram da khoi a time of Bible gi matung na di a time of the ancient law ni masi chai amaina khane Bible gi matung de chai am je 360 lai times have se ekhoi na masi 2 years ka mane masina 720 days lai and half and say tangkai absina 180 days ni punta lagadi 1260 days dai aduna Bible gi matina number 1434 Ezekiel 46 munna pabiro ayamna mamang yam explain togram ni explain to roge masigi matuna di numit lising masani hum 5 sahi lising masani hum puni haiba matam asibu 538 and 1798 ki kone Roman Catholic na prithibi de dominant over supremacy ade panba Europe ta panba adugi matam adubuni hairiba matam asini asigi matam dagi di kedoba hai masigi matung dadi hairiba sing ase punamakse shogi misi bu onaiba angakpa sumba tawriba sing ase loina loikragani haibse masini masigi matam laire mathang dai khone yangse Daniel 12 ki 8 to 10 da mu yangse and I heard but I understood not aina tai adubu khangde. Then said I and I, oh my Lord, I saw what shall be the end of this thing. He said, man, I go thy way, nang sakro, Daniel for the words are close up and sealed in the time of the end. Nang sakro, at the wishing as a kundan karo, direction as a katsangaro, tumnam sankaro, matam power. Daniel Masi Atayam Kan Honavni Adu Danina and Masinangi Matanginate, Nana Masi Kangaki Kanabus lady Aduna, Aroiba Matam Lakum Matam the Masi Kangagani, Havani, when a time of 10 and 97 Haki Matunda. Verse 10 Damuyang say, many shall be purified and made white. Me Cambrum say, Shangdokani, heaven, purified heaven, Pap Kopigani, some topigani, Shangdopigani, made white. I did Aquina Ngohangani have the Koki Pato. Ezekiel Isaiah 1 the swiveni Isaiah 1 the come let us 1 18 ko come let us reason together ham nangi pato aikone igum na ngalo su ungum na hon gini have aduna ko gi pam khari chang ko and try aduna kayamrum saying tawgani the wicked shall do wicked adu pattaba mission adi adum pattane hengani hamni time of elgi matam da ishori asumbudu khangaga asumbudu inbegi mapanami camrum okhoi lamcha sajato singdopa phangani adubu phattaba mission ade phattaba dam tawgune hai Matthew 24 da joamni 9-10 side ko the evil the haidi phattaba tawbu mission na hena phattaba sum helakani iniquity shall abound ana adumaina hai ko masi aina exacto ai pararoge matam laitamni ko tawre aduna masina phattaba mission and none of the wicked shall understand. Adubu Pataba mi amtana kangway, but the wise shall understand a single mission aduna kangani. A koni young said, Dudikanana no kangadoje, Bible Gasumba, Ishwargi Asumba, and a road passing a second kangani have matamda, a single missioner. Adu Pataba mi have no kind of proverb then get charting matuina, Dharma chamber second Dharma chamber Pataba miga samtane, Aduna Dharma chamber the Pavia of me. Adugi ona tainabani wicked id papising adubu khane Proverbs 2:22 di matuna phattaba mission prithibidagi mangan kigani makhoi diken and the transgressors shall be rooted out of it amni aduga ishori yathang thugai ba mission adu mangan gine phattaba mi have the missing matuna ishori yathang thugai ba Prabhu Jesu Christ mona thajadaba ishor da thajadaba pap tawduna leiba mission adubu ni ekoina khangnei Proverbs 29 gi 16 da jo haibse aduna prithibida phattaba masing hankala adi
पापसिंग असे हेंकलई है पाप तब मीसिंग अदुबनी अदुना पाप तब ईश्वरबु थाजदब प्रभु जीसु ख्रिस्टबु थाजदब मीसिंग अदुना बाइबल के असुंब कैदोंदा खंग ngमोय हाबसिना असिंग बमी हाबिगी मतुंग नदी Proverbs 1 की 7 की मतुंग न ईश्वरबु कीबा हाबसे अखोने लौसिंग की हरोफमनी हाबि लौसिंग हाबि लौसिंग अन नॉलेज ज्ञान की हरोफमनी असिंग हाबसे ईश्वरबु कीबा हाबि ईश्वरना हाबि इनबा ईश्वरदा थाजबा ईश्वरना हाबिगी मतुंग न चतपा मीसिंग असे मसिबु ईश्वरबु कीबा हाय अदुना अखोने ईश्वरबु कीरदी ईश्वरना हाबि इनबा मीसिंग असिबु असेंग कवै बाइबल की असुंबा हाबि लिबा मीसिंग असिबु असुंबा कवै अदुगो Proverbs 28:7 whoso keepeth the law is a wise son and law sing asibu ngaiba mission ya asingba masa kawai aduna asingba mi hardi ishor gi law sing asibu ngaiba az maduju kanagi mapana prabhu gi thaujan gi magi gi grace gi mapana ngaiba mission ase masibu asingba mission han aduna ishona haiba prabhu da thajaba aduna prabhu da thajaba gi mapana muchung magi thaujan gi mapana ishor gi law khuding ma asibu makha ponduna lolukna induna chaliba mission ase asengba mission kawi hariba asengba mission asina bible ki asumba makai je danen do wagera revelation do wagera an aruba leiriba khuding mashe makoida ishono aruba khuding mapungdo pigni habse ekoina kawgumse ekoina mathangda mu aroibada chalasi danen 12 ki 11 12 13 de jengse from that time that the daily sacrifice shall be taken away daily sacrifice habse hapsan bani कोई दिल्ली हमने ममांग दसु दानेन आइता जो याम नैना करे दिल्ली 11 दसु कोई नैना करे दिल्ली have से मसी लोग थोकिबा मतम दगी and the abomination that make it desolate set up abomination that make it desolate like तानबा अदुना तुकुचबा अदु सेंबा मतम द abomination that make it desolate have से मसी जो कोई ममांग द नैना करे set up मधु लिंखटपा मतम दा there shall be 1290 days मधु लिंकन अदुदगिना मधु हिंकटपदगिना चाही लिसिंग अमगा चनी गा मौद्रा लाइगनी है and to have the blessed is he that waited and cometh to the tree to the 1305 and 30 days and मिलिसिंग अमगा सहुमगा कुंठा मंगागी मतम अदो अदुदा ngairiba aduga maduda laiba missing ado yaifabani the verse 13 the but go thou thy way dane nangi lambi to sakaro till the end be aroi bido lakti phawa for thou shall rest nang pothagani and stand in thy lot at the end of thy days aroi bi matam nangi laibak ado matam adu de lepagani atana dane nangi sakro hai masida khoni yengse prophetic time period ani pire numit lising ma chani mawdra lising ma sahum kuntra manga habse masi karamba matam dagi hogani habse khoni yenge masida nam pigre from the daily was taken away hamni daily habse lokthokkiba adu dagi masi hogani daily aidi kaino khoni mamang de nena kare Christ specially ministers in the heavenly sanctuary akhoi gi sagragi sanctuary the christiana akhoi gi tama akhona haijabibegi thabak ase masigi thabak ase bu khoina daily haina khanai masi lokthokpa masibu manganba masigi ministry se masigi magi akhoi dam haije habse masigi mahul sindokiba hawba matam adudagi and the abomination that make it desolate set up hamiko abomination of desolation harga natra abomination that make it desolation habse masibu kari khana habe koin mamang da naina kre masina pagan Rome busu khanai Rome aduga papacy busu khanai ani mokche bu refer tawe adubu sige matang dadi papacy asi semgatpa aduga daily ase lokthokpa aduga papacy ase semakpa matam adudagi chahi lising amaga chani humpu haibse semgani hani adudi masi and daily asibu christagi priestly ministry asibu akhoi Roman Catholic Church na masigi mohot sindana mokoina mediator priest na mohot sinba christagi mota mokoi Roman gi priest asina haijaragadi akhoi gi pap kopi haba Mary na mohot silakpa masigi haurakpa ki matam ja aduga adudagi adu lokthokpa hobadagi na aduga mu papacy je 538 semakpani adugi haiba matam adudagi hogana hamne akhoi yengse masida akhoi na history khatang yengje akhoi Wikipedia dagi ko lokthok sarakuni yengse Clovis haibse Clovis se ma for France ki ning thoremni ma je 496 ta Catholic ta ma je puning honge aduga sini ko magi nupi tile de gi matung na ko mai nupi gi matung na ile aduga 508 te ko 508 AD da ma je Christianity da ma baptized hoba Roman Catholic
मा बाप्ताइज तौरमे अदुदगी माकी शक्ति सिविल की शक्ति मखैदो मोंद लोइना सिनरे हेंको सिनरे अदुगा रोमन चर्च सिदा मोगी बिशप असिदा मखोइना माजे सिना किरमे मदुनिको मदुदगी हौरे असमाय तौरगे अदुदगी माना मागी मतुंग दुना यूरोप ता लेबल बा खुदिंगमना अखोइना रोमन कैथोलिक हादि पोप असिबु सपोर्ट तौबो हौरकेबा असमाय हौरक्तुना 500 अखोइना 538 ता अखोइना मसिना कैदुगे मतमदा मसिदा पापेसे से मपुंग फाना संगलेब अदुना मसिगी हौबगी मतमजे अखोइना 508 आइना ममांगदसु दानेन 8 की द फजना नैना खरबनी अदुदो ओइना फुल डिटेल यंगबिरो अदुना 508 ता क्लोबेस हसिना रोमन कैथोलिक फेथ बप्टाइज तौबा हौबसे मसिना रोमन चर्च शक्ति पीबनी रोमन चर्च शक्ति पीबा असिना ख्रिस्टगी प्रिस्टले मिनिस्टर अदुगा ईश्वरगी अफबो वपाउसिंग असे ख्रिस्टना अखोगी पापसिंग कॉपी हाइबा अखोगी मेडिएटर नि हाइबा अखोगी एडवोकेट हाइबा असिगुंबगी गॉस्पेल की आरामबसिंग असे रोमन कैथोलिक ना मखोगी प्रिस्ट ना नि हाइना महु सिलकपा मसिगुंबा आरानबा गॉस्पेल ताकपीबगी थबक असे मदुदगी हौरे हौरकपदुना 538 ता कोइना रोम पोप असिना रोमन कैथोलिक चर्च की मकोनी है अदुमाई लाउथोकदगी रोमन कैथोलिक चर्च सेमी अदुना 508 तगी अखोइना होबा तारे प्रोफेसी अनिमक 508 तगी हवे अदुदी अखोइना यंगसे 508 तगीना मसिना 1798 मसिगी मतमसे 508 तगीना 1798 मतमसे नुमित चाही लिसिंग मसानी मौद्रानी हारिबा मतमसे मसिना अहनबगी मतमने अदुगा अरोइबिंग मतम 1335 असिसु 508 तगीना 1843 नखोइना पारा यंगो मसिगी मतम असे मसिबु चाही लिसिंग मसहुम चहुम कुंथ्रा मंगा लाई हारिबा मतम असिदा लाखो मिसिंग अदुदो पोर फंगबने अदुदी 1843 की मतम अदो आइदा करी थोकी हेमनी अखोनि हिस्ट्री दे यंगबा तारगदी 1843 की मतम असिदा विलियम मिलर कोबा अमेरिका को अमेरिका नुपा अमना मा बप्टिस्ट नुपा ने हाना सी कैप्टन ओरंबनी माना प्रभु जीसु ख्रिस्ट लानी हैना मागी अफबो पाउजे मसिना यूरोप अमसुंग अमेरिका की मफम सिंग असिदा निगहन किए मदुनिका मदुदा लैब मी फट्टब मी क्यामसु पुनिंग होंगके अदुगा मखोइना ईश्वरगी लंबिदा संगके मसिनी अदुबु मखोइ मदुगी मतम मदुगी मूवमेंट होबे मतम अदु मखोइ निंगबदि काई 1844 की अक्टोबर 22 द प्रभु जीसु ख्रिस्ट लाकने हैना वपाउ संदोकनी अदुबु लाकते मखोइना बाइबल दो मिसअंडरस्टैंड तौबा सेंचुरी हैबसि करिनो खंगदबा को सेंचुरी जे मखोइना पृथ्वीनी हाइना मखोइना खनबा अदुना मरम ओइदुनबु हिब्रू नैना बदगदि सेंचुरी हैबसि केनो स्वर्गदनि प्रभुना लाकपदो स्वर्गदनते अखोइना ईश्वरगी सिंहासन मागी अखोइना प्रिस्टली मिनिस्ट्री दो अदुगी लाकपनी हैबदो मदु खंगदो लाना खंगिदबदगी मखोइना पृथ्वीदा लाकपनी अदुबु हारिबा विलियम मिलर की मतम असाइदा लैरिबा मिसिंग असे याम लाइबक फै मरुदी मखोइना ईश्वरगी पुनिंग चंगबा मिसिंग अदुना निंगनरबा मतुंगददि मखोइना बाइबल की असुमबजिंग याम थिजलगा मखोइ खंग ईश्वरगी दमु लेपकी अदुना फत्तबा मी क्यामसु पुनिंग होंगपगी मतम अदु लाकी अदुगा नतना अखोइ हुजिक अदुगी मतुंगदा मखोइगी फॉल मतुंगना अखोइगी अरोइबा मतमदा हिंगलिबा अखोइसु बाइबल की असुमबदो याम खंगे मसिगी मपाना अखोइजु यामना बो फंगे हैबसिने मसिना टाइम प्रोफेसी असे लॉयरे सिनाउसिंग अदुना अखोइना बाइबल ना हाइबगी मतुंगने अखोइ ससे बाइबल की असुमबसिंग असे अखोइना फजना खंगे हाइतादि बाइबल ना अखोइदा खंगन बिबा असुमबसिंग असे प्रभु जीसु ख्रिस्ट ngona thajabgi mapana अखोइने इल्लाबा अदु तारि मथंग मथंग असुमब खुदिंग मुचे ईश्वरना अखोइदा पिबिगिनी असिगिदे ताबिरिबा मयामदा बो पिबो ओइसना नखोइना दानेन रेवलेशन की मरमदा हेना खंगबा लैरगदि एंगोंदा हंगबिरो अदु अखोइनासु यारिङे मतंग पांगे बाइबल टू बाइबल एक्सप्लेन तौगदबनी अदुगा मथंगददि अमु आइना सीरीज रेवलेशन की सीरीज सु मथंग मथंग अखोइना स्टेप बाय स्टेप मरंग मरकता सुम नैनजरके मदुदा नखोइना हेना भाप ताबो ओइसनु मतम गाइमिनसे अरोइबा प्रार्थना तौमिनसे स्वर्गदा लैबा इपा याम थागसरे अखोइना होजि तानेन तोकी मरमदा नैनखरे नैनरबा कुलिम अखोइना भाप ताबो ओहेनबिउ अदुगी हेना निंथिजना नैनदुना फजना कंगबा ngamba हाइबसु ओहेनबिउ प्रभु यीशु ख्रिस्ट की मिंगदा खुलुमजरी आमेन।